Pau macha khaina pijari. Manipur manga suba tangka ki lockdown ngasidagi chatnaba haure. Mukhya Mantri Shri Nongthombam Biren haidi Manipur COVID-19 dagi ngakthoknaba akanba thaurang kya laukhatli manga suba tangka ki lockdown ngasidagi chatnaba haure. Masi tha asigi kontra fawal laikigani. Lockdown laijarabasu MCM gi sector lau singu horticulture MGNRE GS ki thabak sindi komthokani. Adum moinamak interstate bus service school college coaching institute hostel restaurant amadi salon sing adumak athingba thamkigani. Ngasi new secretary ta leiba education minister TS Radishyam gi chambers ta unabada tongan ba mahiloising singna online class email amasung WhatsApp ki khuthangda oja singna mahiroi singda pigadaba study materials pinaba khanghan khre. Amaromda the United Committee Manipur Indigenous People of Manipur amadi ngami lup Manipur na thadorok cherol amana khanghali madudi paisa sandokpa mahadon sina sendoi lobigano sendoi gamta pirak tisibu karigino sina marup tawbigano haina khanghalakli lockdown ga leibane subham bhamna ga khandabane matam khara de dingai khokki doge mioi singna irang horpadagi pochai ni sida pina ba tawro hai ai sale singa mugnarak padagi khoknakre thaudok adu da chenabani haiba center adu da leiba mioi Isna pagat laga mari laina ba thabak sing lokhalaba matungda sajiwa jela thamkhre. How kreda isa thoibidi iron maga yamna hairami jani dana kai daure bema nang su saro dana sar ai thabuk thengkini ko sar Teladi fanida. Teladi fanida. Teladi fanida. Min teladi fanida dos. Ikoi gamna wawa kayam selairangoni ko. Adubu 타겟때부터 남대고 nga 시기로 싱기 tausil singse sara namata sarbasu ai khoisu hingdabadi yade bema singbu kayam lairigene khoi baba ngarang sakani lakpado khara lairiye kona khibi aida Pana lai ru boru bana shagi ning thungan sunam de ko taus Baba adum no kan santhaga no da sel hai basidi ai khoi nong mana traga nong madi talaga fangbane adubu akhoi miye begi punsidi sel fana paiduna su leiba ngamo Hoini he isan haibu sumidana yengoi Mioi ba ikhogi punsi se hek leidiba makhaidi malem haiba se leikhigedori baniko ihe yengoi maningine nani salata khoi makhoi mayam ama tawre hairaga laikai sida angam mana masing mayam ama yele to aikhoi gisu saruk thung aibsini baba sumno pai leitraba matam side akhoi masen amana amabu mateng pangnaba matamdi oraban lairba khoisu awaba kaya khanglabasu tamthiraba laina ase malemdagi maru phakna muthatna hotnabada akhoi khudi makna lanthengminnasi